ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯅꯥꯂꯤꯀꯥꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯠ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯀꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯥꯡꯂꯦꯟ ꯀꯦ ꯍꯩꯁ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯈꯥꯂꯤꯋꯥꯔ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯗꯨꯃꯛꯅꯁꯨ ꯀꯂꯛ ꯃꯤꯍꯧꯕ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯂꯥꯟ ꯁꯤꯡꯅꯕꯒꯤ ꯆꯦꯔꯣꯜꯅ ꯁꯅꯊꯣꯡꯗ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯄꯥꯛ ꯆꯥꯎꯔꯕ ꯂꯥꯟꯕꯨꯡ ꯑꯗꯨꯁꯨ ꯂꯥꯟ ꯑꯗꯨꯝ ꯁꯣꯛꯅꯔꯝꯃꯤ꯫ ꯂꯥꯟꯗꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯂꯩꯕꯥꯛꯅꯤ, ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯏꯊꯤꯔꯛꯇꯔꯤ꯫ ꯆꯍꯤ 4 ꯍꯥꯏꯔꯛꯂꯦ ꯂꯥꯟꯒꯤ ꯃꯄꯥꯎ ꯇꯥꯈꯤꯗꯕ ꯂꯩꯕꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯁꯨꯛꯄ ꯆꯤꯅꯨꯡꯗꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯤꯁꯤꯡ ꯅꯥꯁꯤꯡꯂꯕ ꯍꯜꯂꯦꯠ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕ ꯂꯨꯞ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯆꯤꯡ ꯑꯗꯨꯗ ꯈꯨꯠꯁꯤꯟꯅꯅꯕ ꯍꯨꯔꯥꯟꯕ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯁꯤꯡ ꯌꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯪꯂꯔꯣꯏꯁꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯑꯩꯁ, ꯃꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯌꯧꯔꯦꯗꯅ꯫ ꯃꯅꯨꯡ ꯆꯪꯁꯤꯟꯈ꯭ꯔꯕꯗꯤ ꯌꯥꯝꯂꯕ ꯃꯤꯁꯤꯡ ꯅꯥꯁꯤꯡꯂꯕ ꯍꯜꯂꯦꯠ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯅꯤ꯫" ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, "ꯍꯣꯏꯅꯦ ꯏꯇꯥꯎ, ꯆꯤꯡꯈꯣꯡꯗ ꯑꯃꯁꯨ ꯐꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯩꯈꯣꯏ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯃꯁꯤꯗꯤ꯫" ꯍꯥꯏꯅꯔꯤꯉꯩꯗ ꯍꯜꯂꯦꯠꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯨꯔꯥꯟꯕꯁꯤꯡ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯑꯁꯣꯡꯕ ꯅꯥꯔꯛꯇꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, "ꯉꯁꯤꯗꯤ ꯃꯤ ꯊꯣꯡꯕ ꯆꯥꯒꯦꯗꯣ꯫" ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯂꯥꯟꯃꯤ ꯑꯃꯒꯤ ꯉꯛꯁꯝꯗ ꯊꯥꯡꯅ ꯖꯣꯞ ꯂꯥꯎꯅ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯅꯤꯔꯛꯀꯤ ꯈꯨꯌꯥꯟꯗ ꯃꯀꯣꯛꯇꯨ ꯇꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯤ ꯍꯥꯠꯂꯤꯕ ꯍꯨꯔꯥꯟꯕ ꯑꯁꯤ ꯃꯤꯆꯝꯁꯤꯡꯕꯨ ꯍꯨꯔꯥꯟꯕꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯂꯤꯕ ꯍꯜꯂꯦꯠ ꯂꯨꯞ ꯑꯁꯤꯒꯤ ꯃꯀꯣꯛꯅꯤ꯫ ꯃꯥꯅ ꯃꯤꯁꯤꯡꯗ ꯍꯨꯔꯥꯟꯍꯟꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯈꯥꯏꯕꯤꯔꯒ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯕ ꯁꯔꯤꯛ ꯁꯔꯥ ꯌꯥꯝꯅ ꯍꯩꯕ ꯍꯨꯔꯥꯟꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, "ꯅꯊꯣꯏ ꯃꯥꯡꯕ ꯇꯥꯏꯔꯣ ꯉꯁꯤꯗꯤ? ꯈꯣꯡꯂꯣꯏꯁꯥ, ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯄꯨꯟꯗꯨꯅ ꯄꯨꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯩꯁꯥꯜꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯁꯤ꯫" ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯈꯔ ꯈꯛꯇꯃꯛ ꯑꯣꯏꯕꯅ ꯍꯨꯔꯥꯟꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕꯗ ꯋꯥꯅ ꯊꯣꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, "ꯅꯊꯧꯅꯥꯕꯨ ꯌꯥꯝꯅ ꯂꯩꯔꯤꯅꯦ꯫ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯈꯨꯠ ꯍꯟꯖꯕꯒꯁꯨ ꯁꯥꯔꯤ꯫" ꯇꯟꯖꯥꯗꯨꯗ ꯑꯁꯣꯟꯕ ꯅꯥꯔꯛꯇꯒꯤ ꯇꯦꯟꯖꯩ ꯈꯔ ꯁꯠ-ꯁꯠ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ 8-9ꯒꯤ ꯁꯥꯒꯟꯗ ꯄꯥꯟꯗꯨꯅ ꯄꯨꯇ꯭ꯔꯨꯞ ꯄꯨꯇ꯭ꯔꯨꯞ ꯇꯨꯏ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ, "ꯏꯁ꯭ꯌꯥ, ꯈꯣꯡꯂꯣꯏꯁꯥ, ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣꯍꯦ! ꯀꯩꯁꯥꯜ ꯁꯅꯨ ꯂꯥꯛꯑꯦ! ꯆꯦꯜꯂꯣ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗꯦ ꯃꯌꯥꯗ ꯇꯦꯟꯖꯩ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯨꯈꯝ ꯐꯥꯎꯗꯣꯛꯇꯨꯅ ꯌꯨꯡꯉꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯁꯥ ꯆꯣꯛꯊꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯆꯪꯗꯨꯅ "ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯀꯩꯁꯥꯜ ꯆꯅꯨ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ" ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯏꯈꯨꯝ ꯑꯃꯨꯕ ꯎꯞꯄꯤ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯤ, ꯃꯈꯨꯠꯇ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯕꯤ, ꯃꯅꯒꯟꯗ ꯊꯥꯡꯁꯥꯡ ꯌꯦꯞꯇꯨꯅ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯆꯦꯟꯕ ꯂꯣꯝꯗ ꯀꯩ ꯅꯣꯡꯁꯥꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯇꯥꯟꯅꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯔꯝꯗꯤ ꯀꯩꯁꯥꯜ ꯆꯅꯨ ꯑꯆꯨꯝꯕꯒꯤ ꯃꯕꯦꯝꯃꯅꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯃꯤꯠꯅ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗ꯭ꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯋꯥꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯀꯨꯝꯊꯔꯛꯇꯨꯅ ꯏꯁꯩ ꯁꯨꯔ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯨꯏꯁꯦꯜ ꯈꯣꯡꯂꯝꯃꯤ꯫ ꯍꯨꯏꯁꯦꯜ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯈꯥꯗꯒꯤ ꯂꯥꯟꯃꯤ ꯈꯔ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ,
इनिंगथौ कैसाल चनु कनानो मरा लेतब कयागी पुंसिबु कनबिदुना अचुंबगिदमक लांथेंगनरिबि माना करिगी मिरोट ओइरिबनो करी लेबाक्तगी लाक्पा चनुरा ओइरिबनो महाकी ममा मपा कनानो हाइबदुदि हौजिक फावबा खंबा ngamdri लानमी अमना मु इनिंगथौ कैसाल चनुना लेबाक असिदा मरा लेतब मियोय कयागी पुंसी कंदुना मयामना मसक खंगनरक्लिबसि चही मरी मुक्ति सुरक्ले लाल लोयरमदाय येक्नब लेबाक्की निंगथौ सीखिबा मतम अदुदगिनी निंगथौ अदुना अइसु खलिबनी अरोनबा लानमीसिंगना पुरक्पा पाउगी मतुंग इन्ना येक्नब लेबाक्की निंगथौ अदो कैसाल चनुना हाटखिबनी सनथोंगदा निंगथौगी फंबालगी नाकंदा फमलंबा निंगथौगी मसानुपा लांगंबना हाइरई लांगंबना इपा निंगथौ चिंगनुंग अदुदा लानमी अमा तुमिना थारगा कैसाल चनुबु कौहलगे येंगसिरा मरा लेतब मीददी कैसु तौरक्लोय मदुदा लाक्ट्रगना लेबाक पुमजाउ थिंदुना कोनुंग कार खनसी अकक्नब मफमदा लोटपा ओइदबनीना पाउ अदुम तानिदा निंगथौ अदुना लानमी अमा चलु चिंखोंदुदा अदुगा कैसाल चनुबु कोनुंग कारक्नब पाउचेलु असोमदना कैसाल चनुगी सोइद्रब तेंजैना हुरानबसिंगी मखोंग तमना काप कापदना तानरई कया अमसु लंबीदा तातादुना चैना खोल खांगदुना लेरी हाटपमक्ति हाट्री हुरानबा मना कैसाल चनु अखोय लांजरे मफमसिदा अमुक खना लाक्सररोय कैसाल चनुगी ममांगदा चेंसलई खुरु खुदा तुरगा हाइजै कैसाल चनु तेन कापा लेपो कैसाल चनुना करिगिनो लांजरब मियोय कयागी पुंसिबु करिसु लेतना खलिबा मीबु मी ओइना उबा ngamdaba नखोइसिने अइना संसारसिदगी मुथतपा पामलिबसे हुरानबदुना अखोय मुतुंग मनाव मी हचरोय अखोयगी थवाइददी कनपियो मालेमना इंथोकपिरबा वारबसिंगी चंगजफमदि मफम खुदिमक्ता लei अइ खंगे लेंगाकी चटनबिगी मतुंग इना हुरानबसिंग कैसुम संगदा थमदुना वारई अदुबु कनामतना निंगथीना हंगबिदे करी मथौ ताबगी हुरालिबनो हाइबा मियोय अमतना हुरानबु ओइना पोगलक्ते फिबमना मतमना हुरानबु ओइरपा ngaktane कैथेल असोबा अमदा थोक्तुना येंगलुसो सोइनाइरबा मियोय कयासु नोमगी मबुक चाक वातनबा सेल तांजरिबदो नखोय हुरानबनि हाइबगी खुदम चानुम नसागी इरोइनना चटपनते चलो नपांगल नरिंगजेन असोनबे मियोइसिंगदा अकी अखंग पीबगी महुत्ता शमु पांगलदो चरा तानबगीदमक्ता ओइना सिजिनौ मिनम्बगी वखलो लाक्पा मतमदा थमोइना लेपखिबा पुक्सेल सेंगपा मना अचुंबगीदमक लेपखिनी मदुदा खंगलकनी पुंसिगी मगुल चलो अनौब पुंसि मरेल अमा लेननबा सेम सारुसो मनाक्ता लेरिबा हुरानबा मयाम अमा कैसाल चनुगी वादु तारमी मखोइना तौरिबदु निंगमलक्तरे अनौब इथिल अमा ताइबंगपालगी मिनुंगसि चेनबा वखलोनसिंग खंगौदना फाउरोपगुम तौई ममितगी मपी तानरक्तुना नोन्थदुना लेनखी कैसाल चनु चटख्रे हुरानबसिंगदु मागी मागी पाइरिबा खुलाइसिंगदु येंगदुना मसा मसागी हौखिबो वारिसिंगदु निंगसिंगलई अचुंबनी मखोय अमत हुरानबा अमा ओइना पोगलखिदे हिंगनबगी लानफम मायोग याबदा मियामने इंथोकपिरबा मियोय ngaktani पुनसिंदुना हुरानबा हाइबा मिंगथोल फंखिबा ngaktani कनागुंबा अमना लमजा कनागुंबा अमना लाइरबगी लानफमदा माइथीरबा कनागुंबा अमना मराल लेतना मरालगी पोलुम हापलिबा हौखिबा वारिसिंग निंगसिंग निंगसिंग हुरानबा कांगलुपतुगी ओइना सिरंबा खुदफाबिसिंग अदु लौथोकपा हौनरई हुरानबा मना अमंबगी ताइबंगदा अकनबा सारुबा अखोय ख्वाइदगी असोनबा जीव अमा ओइरमले ngasi lamjingbinaba kanaगुंबा अमा लेरंबदगी मिकअप थोगलक्लबा अखोयना करीगी अरानबा लंबी असिदा मखा ताना अमु चंगसिलुखगनी अमंबा मागा करीगी मरुप सारुनी हुरानबा मना मो लेरिबसिंग असि असिबा मते यावदेना हुरानबा मना
ꯑꯁꯣꯛꯄꯁꯤꯡꯁꯦ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯟꯖꯤꯁꯤꯡꯗ ꯆꯠꯇꯨꯅ ꯂꯥꯌꯦꯡꯂꯨꯔꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯎ ꯁꯤꯡꯎ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯁꯤ ꯍꯥꯏꯕꯕꯨ꯫ ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯊꯣꯛꯄꯤꯔꯤꯕ ꯍꯨꯔꯥꯟꯕ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯑꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯁꯦꯝ ꯁꯥꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯩꯁꯥꯜ ꯆꯅꯨ ꯆꯤꯡ ꯑꯗꯨꯒꯤ ꯁꯤꯡꯈꯣꯡꯗ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯆꯥꯝꯂꯤ꯫ ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯑꯃꯨꯕ ꯃꯥꯏꯈꯨꯝ ꯂꯨꯔꯕ ꯂꯥꯏꯖ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕꯗꯨ ꯎꯕꯗ ꯂꯧꯊꯣꯛꯀꯦ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯈꯪꯅꯕꯤ ꯃꯃꯤꯡ ꯀꯩꯁꯥꯜ ꯆꯅꯨ ꯍꯥꯏꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯥꯒꯤ ꯂꯤꯔꯨꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕ ꯑꯗꯣꯝꯗ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯥꯟꯃꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯥꯕꯨ ꯀꯧꯗꯨꯅ꯫ ꯎ ꯃꯊꯛꯇꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯂꯥꯟꯃꯤꯗꯨꯁꯨ ꯈꯪꯉꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯀꯔꯤ ꯑꯩ ꯂꯥꯟꯗꯕꯅꯤ, ꯑꯩꯗꯤ ꯍꯥꯠꯄꯤꯅꯨꯀꯣ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯀꯩꯒꯤꯅꯣ ꯄꯪꯀꯧꯗ ꯀꯧꯔꯤꯗꯤ? ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯀꯥꯔꯛꯎ, ꯃꯅꯥ ꯄꯤꯒꯦ, ꯐꯝꯕꯥꯜ ꯑꯆꯧꯕ ꯇꯣꯡꯍꯜꯂꯒꯦ, ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯈꯨꯃꯥꯡ ꯌꯥꯟꯃꯤꯟꯅꯁꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯃꯁꯤ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯑꯩꯅ ꯁꯣꯝꯕꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯅꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯇ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯒ ꯌꯦꯡꯗꯨꯅ ꯆꯠꯈꯤꯕ ꯉꯝꯕ ꯑꯗꯨꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯗꯣꯏꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯥꯁꯨ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯃꯅꯤ꯫ ꯂꯥꯟꯃꯤ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯕꯨꯁꯨ ꯍꯥꯠꯄꯤꯈꯤꯗ꯭ꯔꯥ ꯍꯥꯏꯅ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯀꯩꯁꯥꯜ ꯆꯅꯨꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯈꯤꯔꯕꯣꯏꯔꯦ, ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯁꯦ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯅꯤꯡꯊꯧꯗꯣ ꯍꯥꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗꯣ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯗꯦ꯫ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯔꯛꯎ, ꯂꯥꯟꯕꯨꯡꯗ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯕꯤꯒꯦ꯫ ꯂꯥꯟꯃꯤ ꯆꯠꯂꯣ, ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨ, ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯝꯕꯥꯜ ꯇꯣꯡꯂꯤꯕ ꯃꯈꯩ ꯀꯣꯅꯨꯡꯗꯨꯒꯤ ꯉꯝꯈꯩ ꯐꯥꯎꯕ ꯂꯥꯟꯁꯤꯜꯂꯛꯑꯣꯏ ꯍꯥꯏꯅ꯫ ꯂꯥꯟꯃꯤꯗꯨ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯊꯧꯔꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯅ ꯇꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯂꯥꯡꯉꯝꯕꯅ ꯕꯥꯖꯤ, ꯀꯔꯤꯅꯣ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯍꯜꯂꯛꯄ ꯄꯥꯎꯈꯨꯝ ꯑꯁꯤꯗꯤ? ꯀꯔꯝꯕ ꯃꯇꯤꯛ ꯂꯩꯕ ꯃꯤꯅꯣ ꯑꯩꯒꯤ ꯏꯄꯥꯗ ꯑꯁꯨꯛ ꯊꯤꯕ ꯈꯣꯟꯅ ꯍꯜꯂꯛꯄ ꯄꯥꯎꯈꯨꯝꯁꯤꯗꯤ? ꯌꯥꯊꯪ ꯄꯤꯅꯕꯤꯌꯨ, ꯅꯆꯥꯅ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯥꯕꯨ ꯐꯥꯔꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦꯗꯣ ꯏꯕꯨꯡꯉꯣ, ꯆꯍꯤ 4 ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯅꯠꯇꯦ꯫ ꯃꯥ ꯂꯩꯔꯝꯕꯒꯤ ꯂꯩꯕꯥꯛꯁꯦ ꯍꯨꯔꯥꯟ ꯆꯤꯊꯤ ꯃꯤꯅꯝꯕꯒꯤ ꯊꯧꯗꯣꯛ ꯀꯣꯅꯨꯡꯗ ꯄꯨꯈꯠꯄ ꯅꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯃꯛꯁꯨ ꯅꯠꯇꯦꯗꯣ, ꯃꯔꯨꯞꯃꯛꯁꯨ ꯅꯠꯇꯦꯗꯣ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯛꯇꯪꯗꯤ ꯈꯪꯂꯕꯗꯤ꯫ ꯕꯥꯖꯤ, ꯌꯥꯊꯪ ꯉꯥꯏꯖꯔꯤ, ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ, ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯆꯒꯦ꯫ ꯏꯄꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥ ꯅꯪꯕꯨ ꯃꯩꯅꯨꯡꯗ ꯏꯄꯥꯅ ꯀꯔꯝꯅ ꯂꯪꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯕꯥꯖꯤ, ꯃꯔꯥ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯃꯤꯁꯛꯁꯨ ꯅꯠꯇꯕꯗꯨꯕꯣ? ꯑꯩꯅ ꯃꯉꯣꯟꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯕꯗ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯊꯤꯔꯨꯒꯦ ꯍꯥꯏꯔꯕꯅꯤꯅ ꯊꯤꯔꯨꯔꯣ, ꯂꯥꯟꯃꯤ ꯀꯌꯥ ꯄꯥꯝꯃꯤ ꯄꯨꯈꯣ, ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯁꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯕꯥꯖꯤ, ꯑꯩꯁꯦ ꯃꯊꯪ ꯈꯟꯕꯅꯦ, ꯆꯥꯌꯦꯡꯕꯗꯒꯤ ꯇꯟꯖꯥ ꯑꯃꯠꯇ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯣꯏ ꯏꯆꯥꯁꯤꯗꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ, ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯀꯗꯕꯅꯤꯀꯣ꯫ ꯂꯥꯡꯉꯝꯕ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯀꯩꯁꯥꯜ ꯆꯅꯨ ꯎꯔꯦ ꯍꯥꯏꯕ ꯂꯥꯟꯃꯤ ꯈꯔ ꯀꯧꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯑꯍꯩꯕ ꯑꯃ ꯅꯦꯛꯇꯨꯅ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯤꯇꯝꯕꯨ ꯌꯦꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯕꯛ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯨꯕꯨ ꯃꯤ 3-4 ꯁꯨꯕꯅꯤꯅ
ꯑꯃꯒꯤ ꯑꯁꯣꯏꯕ ꯇꯥꯛꯅꯗꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯤꯇꯝ ꯑꯗꯨ ꯌꯦꯛꯄ ꯂꯣꯏꯔꯝꯃꯤ꯫ ꯂꯥꯡꯉꯝꯕꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯇꯔꯨ ꯇꯔꯨꯕ ꯃꯤꯁꯅ ꯊꯧꯅꯥꯅ ꯃꯐꯦꯜ ꯑꯣꯏꯕ ꯃꯤꯠꯌꯦꯡꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯏꯗꯨ ꯐꯤꯃꯨꯅ ꯃꯥꯏꯈꯨꯝ ꯎꯞꯄꯅ ꯃꯃꯤꯠ ꯈꯛꯇꯃꯛ ꯎꯔꯦ꯫ ꯂꯥꯡꯉꯝꯕ ꯋꯥꯈꯜꯗ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯃꯤꯠꯌꯦꯡ ꯇꯥꯏꯕꯪꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯃꯃꯤꯠꯁꯦ ꯌꯥꯝꯅ ꯐꯖꯩꯅꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯃꯃꯤꯠ ꯐꯖꯩ, ꯅꯥꯇꯣꯟ ꯁꯣꯏꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥ ꯆꯧꯕꯩꯔꯥ ꯃꯥꯅ ꯃꯃꯥꯏ ꯈꯨꯝꯂꯤꯕꯁꯦ? ꯂꯥꯡꯉꯝꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯨꯅꯝꯗꯨꯅ ꯃꯔꯥꯏꯕꯛꯇ ꯍꯥꯏꯐꯦꯠ ꯆꯨꯔꯝꯃꯤ, ꯑꯗꯨꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯤ, ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯏꯌꯥ ꯌꯥꯗ꯭ꯔꯤ꯫ ꯋꯥꯈꯜ ꯑꯃꯗ ꯑꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯡꯂꯕ ꯕꯥꯁꯤ ꯃꯈꯣꯜ ꯑꯃꯅ ꯂꯥꯡꯉꯝꯕꯕꯨ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯕꯥꯁꯤ ꯈꯣꯡꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯀꯩꯁꯥꯜ ꯆꯅꯨꯅꯤ꯫ ꯕꯥꯁꯤꯒꯤ ꯁꯨꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯅꯩ꯫ ꯃꯍꯥꯛ ꯆꯤꯡꯗꯣꯜꯗ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯟꯊꯗꯨꯅ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯅ ꯈꯣꯡꯅ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕ ꯊꯥꯖ ꯑꯗꯨꯗ ꯌꯦꯡꯖꯩ, ꯑꯗꯨꯒ ꯈꯜꯂꯤ, ꯀꯩꯁꯥꯜ ꯆꯅꯨꯅ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯥꯖ ꯃꯥꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯉꯥꯜꯂꯤ꯫ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯊꯃꯣꯏꯗ ꯃꯁꯤꯡ ꯂꯩꯇꯕ ꯊꯋꯥꯟꯃꯤꯆꯥꯛꯄꯨ ꯈꯜꯂꯨꯕ ꯂꯩꯇꯅ ꯇꯦꯔꯪ ꯇꯉꯥꯜ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯅꯩ, ꯁꯛꯅꯩ, ꯁꯣꯟꯅꯩꯀꯣ꯫ ꯍꯥꯗ ꯊꯥꯖ ꯅꯤꯡꯊꯤꯕꯤ, ꯇꯥꯏꯕꯪ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄꯤ, ꯃꯦꯡꯅ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕꯤ, ꯀꯅꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯅꯪꯅ? ꯅꯉꯥꯜꯅ ꯑꯃꯝꯕ ꯀꯣꯛꯍꯜꯂꯤꯕ ꯀꯅꯥꯒꯤ ꯊꯧꯗꯥꯡꯕꯨ ꯂꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯉꯝꯕ ꯃꯒꯨꯜ ꯆꯦꯜꯂꯤꯕ ꯁꯅꯥ ꯐꯝꯕꯥꯜ ꯇꯣꯡꯕ ꯀꯅꯥꯒꯤ ꯁꯛꯂꯣꯟꯕꯨ ꯂꯧꯔꯤꯕ꯭ꯔꯥ? ꯃꯣꯃꯣ ꯅꯣꯛꯆꯩ, ꯃꯄꯤꯁꯨ ꯑꯗꯨꯝ ꯁꯤꯟꯊꯔꯤ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯜ ꯊꯣꯛꯇꯅ ꯑꯃꯨꯛ ꯄꯦꯟꯅ ꯀꯞꯆꯩ꯫ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯍꯤꯡꯗꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯦꯡꯀꯣꯛ ꯑꯍꯥꯟꯕ ꯈꯣꯡꯂꯛꯄꯗꯒꯤ ꯀꯩꯁꯥꯜ ꯆꯅꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯝꯃꯤ꯫ ꯂꯣꯏꯕꯒ ꯁꯥ ꯇꯥꯟꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯥꯡꯉꯝꯕ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯔꯝꯗ ꯊꯤꯔꯨꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯥꯟꯃꯤ 10 ꯃꯨꯛꯀ ꯂꯣꯏꯅꯗꯨꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯀꯩꯁꯥꯜ ꯆꯅꯨ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯤ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯝ ꯀꯤꯔꯤ, ꯀꯤꯗꯕ ꯁꯥꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯂꯥꯡꯉꯝꯕꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣ, ꯍꯧꯖꯤꯛ ꯐꯠ ꯀꯧꯊꯣꯛꯑꯒ ꯍꯥꯠꯇꯣꯛꯅꯕ ꯄꯨꯔꯛꯏꯅꯤ, ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯄꯒꯤꯅꯤ ꯍꯥꯏꯔꯝꯃꯒ ꯑꯩ ꯆꯠꯈ꯭ꯔꯣꯔꯣ? ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ꯫ ꯋꯥꯖꯥꯎ ꯉꯥꯡꯂꯝꯕꯁꯤꯡꯗꯨ ꯀꯤꯔ ꯃꯥꯜꯂꯦ, ꯍꯨꯃꯥꯡꯒꯁꯨ ꯇꯞ ꯇꯞ ꯇꯥꯏ꯫ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯀꯩ ꯑꯆꯧꯕ ꯑꯃ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯉꯪꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯈ꯭ꯔꯦ꯫ ꯂꯥꯡꯉꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯆꯦꯜꯂꯣ ꯍꯥꯏꯔꯝꯂꯒ ꯀꯩ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯆꯤꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯃꯊꯟꯇ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯇꯣꯟ ꯌꯧꯔꯛꯂꯦ, ꯀꯩ ꯑꯗꯨ ꯇꯥꯟꯅꯕ ꯂꯦꯞꯇ꯭ꯔꯦ꯫ ꯂꯥꯡꯉꯝꯕ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯊꯟꯇ ꯀꯩꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯟꯊꯦꯡꯅꯩ꯫ ꯀꯩꯗꯨ ꯋꯥꯔꯕ ꯃꯥꯜꯂꯦ, ꯀꯟꯅ ꯈꯣꯡꯂꯝꯂꯒ ꯑꯁꯣꯡꯕ ꯅꯥꯔꯛꯇ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯡꯉꯝꯕꯅ ꯁꯤꯌꯥ, ꯀꯩꯁꯨ ꯂꯩꯇꯕ ꯀꯩ ꯃꯥꯅꯒꯁꯨ ꯑꯩ ꯆꯥꯒꯅꯤ ꯁꯥꯗꯅ ꯇꯥꯟꯅꯕꯒ ꯁꯥꯔꯤꯅꯦ꯫ ꯊꯦꯡꯅꯕꯒ ꯃꯉꯛ ꯀꯛꯑꯒ ꯀꯣꯅꯨꯡꯗ ꯄꯨꯔꯝꯒꯗꯕꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯋꯥꯈꯜ ꯇꯧꯔꯨꯕꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ, ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯐꯝ ꯆꯥꯗꯦ ꯍꯥꯏꯕ꯫ ꯅꯨꯃꯤꯠꯁꯤꯗꯤ ꯌꯧꯔꯦꯅ, ꯑꯩꯗꯤ ꯀꯩ ꯑꯗꯨꯒ ꯂꯥꯛꯅꯔꯤꯉꯩ ꯈꯪꯍꯧꯗ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ, ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯑꯍꯤꯡꯁꯤꯃꯗꯤ ꯁ꯭ꯋꯥꯏꯗ ꯂꯦꯛꯅꯕ ꯇꯧꯔꯒꯦ꯫ ꯂꯥꯡꯉꯝꯕꯅ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯈꯤꯇꯪ ꯆꯠꯂꯒ ꯎꯔꯤ ꯋꯥꯔꯤ ꯌꯥꯟꯊꯔꯤꯕ ꯑꯗꯨ ꯎꯗꯨꯅ ꯃꯣꯝꯄꯥꯛ ꯑꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯆꯤꯡꯗꯅ ꯊꯥꯡꯒꯠꯂꯛꯏ꯫
ꯑꯗꯨꯒ ꯃꯥꯅ ꯌꯥꯔꯦꯛꯅꯕ ꯁꯦꯝꯂꯤꯕ ꯃꯐꯝꯗꯨꯗ ꯊꯝꯃꯤ꯫ ꯃꯊꯪ ꯑꯃꯨꯛꯁꯨ ꯎꯔꯤ ꯆꯤꯡꯕ ꯆꯠꯄꯗ ꯎꯔꯦ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕꯗꯣ꯫ ꯂꯥꯡꯉꯝꯕꯅ ꯏꯌꯥ ꯃꯊꯪ ꯈꯟꯕꯅ ꯑꯁꯨꯛ ꯄꯪꯕ ꯈꯥꯟꯅꯗꯦ ꯃꯁꯤꯗꯤ ꯍꯦꯛꯇ ꯌꯥꯔꯦꯛꯂꯒ ꯂꯣꯏꯔꯦ ꯀꯩ ꯂꯩꯔꯝꯃꯒꯅ ꯀꯣꯜꯂꯒ ꯇꯨꯃꯤꯟꯅꯔ ꯂꯣꯏꯔꯦ ꯁꯥꯋꯣꯝ ꯂꯩꯔꯝꯃꯒꯅ ꯃꯅꯒꯟꯗ ꯇꯣꯡꯂꯒ ꯇꯨꯝꯃꯒ ꯂꯣꯏꯔꯦ꯫ ꯂꯥꯡꯉꯝꯕ ꯁꯨꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯤ꯫ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝꯗꯨꯗ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯆꯩ ꯊꯥꯡ ꯇꯦꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯈꯟꯖꯩ ꯑꯩꯁ ꯃꯐꯝꯁꯤꯗꯤ ꯃꯤꯒꯤꯅꯤ ꯀꯅꯥꯅꯕꯨ ꯂꯩꯔꯤꯕ ꯖꯥꯠꯅꯣꯅꯦ ꯁꯤꯡ ꯆꯟꯕꯒ ꯂꯩꯕ ꯖꯥꯠꯂꯥ ꯀꯅꯥꯃꯠꯇꯁꯨ ꯎꯗꯦ꯫ ꯃꯥꯅ ꯆꯪꯂꯛꯂꯤꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯛ ꯆꯪꯕ ꯉꯝꯕ ꯃꯐꯝ ꯅꯠꯇꯦ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯑꯔꯣꯟꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯕꯗ ꯀꯩꯁꯥꯜ ꯆꯅꯨ ꯂꯝꯍꯦꯟꯕ ꯀꯌꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯂꯝꯗꯨꯅ ꯁꯖꯤ ꯂꯥꯕ ꯃꯆꯥ ꯑꯃ ꯃꯅꯒꯟꯗ ꯌꯥꯟꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯐꯝꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯂꯥꯡꯉꯝꯕꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯏꯐꯤꯡ ꯐꯤꯡꯅ ꯁꯖꯤꯗꯨ ꯊꯥꯗꯔꯒ ꯂꯥꯡꯉꯝꯕꯒꯤ ꯁꯌꯦꯡꯗꯨ ꯐꯠ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯧꯔꯤ ꯑꯃꯅ ꯇꯧꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯤ꯫ ꯂꯥꯡꯉꯝꯕꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯐꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯃꯩꯕꯨꯜ ꯑꯃ ꯆꯨꯈꯠꯂꯛꯏ꯫ ꯃꯩꯉꯥꯜꯗꯨꯗ ꯂꯥꯡꯉꯝꯕꯅ ꯎꯕ ꯐꯪꯉꯤ ꯉꯔꯥꯡ ꯎꯈꯤꯕ ꯇꯔꯨꯕ ꯃꯤꯁꯅꯥꯗꯣ꯫ ꯂꯥꯡꯉꯝꯕꯅ ꯑꯣ ꯀꯩꯁꯥꯜ ꯆꯅꯨ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯀꯅꯥ ꯀꯅꯥ ꯂꯣꯏꯅꯔꯛꯏ? ꯀꯅꯥꯝ ꯌꯥꯎꯗꯦ ꯏꯇꯣꯝꯇꯅꯦ ꯅꯪ ꯎꯅꯕ ꯂꯥꯛꯄꯅꯦ꯫ ꯑꯩꯒꯗꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯎꯅꯕ ꯄꯥꯝꯂꯤꯕ? ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯑꯁꯣꯟ ꯑꯅꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯧꯅꯥ ꯄꯤꯕꯤꯔꯤꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩ ꯀꯅꯥꯅꯣ ꯑꯩ ꯈꯛꯇꯅ ꯈꯪꯉꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯅ ꯈꯪꯕ ꯌꯥꯗꯕ? ꯑꯣ ꯐꯩ ꯈꯥꯂꯤꯋꯥ ꯂꯩꯕꯥꯛꯀꯤ ꯃꯊꯪ ꯈꯟꯕꯅ ꯅꯪꯉꯣꯟꯗ ꯍꯪꯂꯤ ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯪꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯛꯇ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯈꯪꯉꯤ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯃꯤ ꯑꯃ ꯍꯦꯛꯇ ꯑꯣꯏꯅ ꯎꯏ꯫ ꯏ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯈꯪꯕ ꯌꯥꯗꯦ ꯀꯥꯏꯅ ꯆꯦꯒ ꯊꯦꯠꯂꯒ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ ꯀꯩꯅꯣ ꯋꯥꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯑꯣ ꯑꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯈꯅꯥ ꯈꯪꯗ꯭ꯔꯤꯉꯩ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯣꯛꯀꯗꯧꯕ ꯂꯩꯔꯕꯁꯨ ꯊꯤꯕ ꯐꯪꯂꯣꯏꯗ꯫ ꯆꯠꯂꯣꯏ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯀꯩꯁꯥꯜ ꯆꯅꯨ ꯂꯥꯡꯉꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯉꯛꯏ꯫ ꯅꯪꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯒꯅ ꯑꯩꯅ ꯆꯤꯡ ꯃꯇꯣꯟꯁꯤꯗꯒꯤ ꯂꯪꯊꯈꯤꯕ ꯇꯥꯕ꯫ ꯅꯪ ꯃꯔꯥ ꯂꯩꯇꯕ ꯃꯤꯁꯨ ꯍꯥꯠꯄ꯭ꯔꯣ? ꯑꯩꯗꯤ ꯅꯪꯕꯨ ꯍꯥꯠꯀꯦꯗꯤ ꯍꯥꯏꯈꯤꯗꯦꯅ꯫ ꯍꯦ ꯑꯉꯥꯎꯕꯤ ꯁꯣꯔꯤ ꯁꯤꯗꯩ ꯂꯪꯊꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ? ꯀꯩꯁꯥꯜ ꯆꯅꯨ ꯋꯥꯅ ꯅꯣꯛꯅꯤꯡꯕ ꯐꯥꯖꯤꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯡꯉꯝꯕꯒꯤ ꯍꯟꯗꯛꯀꯤ ꯃꯑꯣꯡꯁꯤꯗ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥꯟꯊꯒꯩ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜꯅ ꯂꯝꯉꯥꯟꯕꯒꯤ ꯊꯃꯣꯏꯗ ꯁꯤꯡꯊꯥ ꯌꯩꯔꯨꯔꯤ꯫ ꯃꯥꯅ ꯅꯣꯛꯆꯕꯗꯨ ꯎꯔꯒ ꯂꯪꯃꯥꯟꯕ ꯊꯃꯣꯏꯗ ꯑꯃꯨꯛ ꯐꯥꯎꯕ ꯆꯣꯡꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯆꯣꯡꯈꯤꯕꯒꯨꯝ ꯀꯩꯁꯥꯜ ꯆꯅꯨꯕꯨ ꯌꯦꯡꯂꯒ ꯏꯟꯁꯤꯜꯂꯨꯕ ꯇꯧꯗꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ? ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯀꯣꯅꯨꯡꯗ ꯆꯠꯍꯧꯔꯣ ꯑꯩ ꯊꯤꯟꯕꯤꯌꯨꯔꯥ? ꯋꯥ ꯀꯣꯏꯊꯣꯛꯅꯕ ꯂꯝꯕꯤ ꯁꯤꯟꯒꯅꯨ ꯍꯥꯏꯌꯨ ꯅꯍꯥꯛ ꯀꯅꯥꯅꯣ? ꯆꯍꯤ 4ꯒꯤ ꯄꯨꯟꯁꯤꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯐꯥꯎꯕ ꯍꯪꯂꯛꯇ꯭ꯔꯤꯕ ꯋꯥꯍꯪꯅꯤ꯫ ꯀꯩꯁꯥꯜ ꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯍꯪ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯍꯪꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯍꯛꯆꯤꯡꯅ ꯍꯪꯂꯤꯕꯗꯤ ꯅꯪꯒꯤ ꯅꯃꯤꯡ ꯀꯩꯁꯥꯜ ꯆꯅꯨ ꯀꯧꯔꯝꯃꯣꯏ ꯀꯩꯁꯥꯜ ꯆꯅꯨꯗꯤ ꯃꯌꯥꯝꯅ ꯊꯣꯟꯈꯤꯕꯅꯦ꯫ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯣ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥ ꯑꯃꯠꯇꯗ ꯂꯤꯊꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ ꯂꯤꯊꯣꯛꯄ ꯊꯣꯛꯂꯕꯗꯤ꯫ ꯂꯥꯡꯉꯝꯕꯅ
ꯂꯤꯊꯣꯛꯄ ꯊꯣꯛꯂꯕꯗꯤ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯃꯤꯁꯤ ꯑꯃꯠꯇꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯄꯨ ꯃꯥꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯊꯋꯥꯏ ꯂꯥꯟꯕ ꯑꯣꯏꯖꯒꯦ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯍꯩꯃ ꯑꯩꯗꯤ ꯑꯗꯨ ꯍꯥꯏꯕꯁꯨ ꯅꯠꯇꯤꯌꯦ, ꯍꯣ ꯅꯤꯡꯊꯧꯅ ꯇꯥꯔꯗꯤ ꯀꯞꯄꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯀꯩꯒꯤ ꯀꯞꯇꯣꯏꯕ? ꯃꯔꯝ ꯂꯩ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯦꯡꯕ ꯀꯔꯤ ꯀꯧꯏ? ꯀꯅꯥꯅꯣ ꯍꯥꯏꯕ? ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯌꯥꯈꯤꯔꯣꯏ, ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯒꯦ, ꯀꯣꯟꯅ ꯑꯣꯏꯅ꯫ ꯌꯥꯔꯣꯏ, ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯥꯏꯒꯗꯕꯅꯦ꯫ ꯑꯁꯤꯕꯨ ꯃꯊꯪ ꯈꯟꯕꯅꯤ, ꯍꯨꯔꯥꯟꯕꯅꯒ ꯐꯥꯕꯤꯔꯝꯃꯗꯤ ꯅꯪ ꯑꯁꯥꯏꯅ ꯁꯤꯔꯅꯤ꯫ ꯂꯥꯡꯉꯝꯕ ꯋꯥꯈꯜꯗ ꯑꯩꯒꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯗꯅ ꯐꯥꯔꯒ ꯂꯧꯁꯤꯜꯂꯗꯤ ꯉꯁꯤ ꯂꯩꯕꯥꯛ ꯉꯥꯛꯄꯤ ꯂꯩꯃ ꯑꯣꯏꯅꯤꯁꯦ꯫ ꯀꯩꯁꯥꯜ ꯆꯅꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯒꯨꯝꯁꯨ ꯇꯧꯏ, ꯅꯣꯛꯁꯤꯟꯅꯔꯒ ꯂꯥꯡꯉꯝꯕꯒꯤ ꯃꯀꯣꯛꯇ ꯀꯤꯟꯅ ꯍꯠꯂꯤ, ꯑꯗꯨꯒ ꯊꯤꯟꯕꯤꯔꯒꯦ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯉꯝꯕꯁꯨ ꯀꯤꯟꯅ ꯁꯨꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯏ, ꯇꯔꯪ ꯃꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯊꯤꯟꯕꯤꯔꯒꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯇꯣꯝꯇ ꯆꯠꯈ꯭ꯔꯣꯀꯣ꯫ ꯂꯥꯡꯉꯝꯕꯅ ꯊꯤꯟꯕꯤꯌꯨ, ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯉꯝꯃꯣꯏ, ꯅꯨꯡꯗꯥꯡꯁꯤꯗ ꯑꯩ ꯁꯤꯔꯗꯤ ꯅꯪꯉꯣꯟꯗꯅꯦ ꯇꯥꯏꯅꯗꯣꯏꯁꯦ, ꯀꯣꯅꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯈꯪꯍꯧꯕꯅꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯈꯤ ꯍꯥꯏꯕ꯫ ꯀꯩ? ꯑꯗꯨꯗꯤ ꯍꯟꯈ꯭ꯔꯒ ꯑꯩꯒ ꯊꯦꯡꯅꯗꯦ ꯍꯥꯏꯌꯨꯀꯣ, ꯃꯐꯝꯁꯤꯗ ꯂꯩ ꯍꯥꯏꯕꯁꯨ ꯍꯥꯏꯗꯣꯛꯀꯅꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯇꯥꯛꯊꯣꯛꯂꯣꯏ꯫ ꯑꯁ ꯍꯥꯏꯔꯣꯏꯕ, ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯅꯪ ꯍꯥꯏꯔꯛꯎꯅꯦ, ꯑꯩꯗꯤ ꯏꯌꯥ ꯌꯥꯏꯌꯦ꯫ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯂꯒ ꯂꯨꯝꯃꯒ ꯑꯩ ꯍꯥꯠꯇꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯛꯑꯣ, ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯀꯦ, ꯑꯗꯨꯒ ꯇꯥꯛꯑꯣ, ꯅꯠꯇ꯭ꯔꯒꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯅꯪꯅ ꯀꯣꯅꯨꯡ ꯍꯟꯈ꯭ꯔꯒ ꯑꯩꯒꯤ ꯃꯔꯝꯗ, ꯃꯐꯝꯁꯤꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯇꯥꯛꯀꯅꯤ, ꯀꯣꯅꯨꯡꯗꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ꯫ ꯅꯪꯅ ꯂꯝꯐꯩꯗ ꯀꯣꯏꯕ ꯆꯠꯊꯣꯔꯛꯄ ꯃꯇꯝꯗ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯗꯨꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯀꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯟꯈ꯭ꯔꯣ꯫ ꯍꯣꯏ, ꯑꯩ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯣꯏ, ꯑꯗꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯁꯣꯏꯗꯅ ꯇꯥꯛꯎꯀꯣ꯫ ꯂꯥꯡꯉꯝꯕ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯃꯤꯠꯇ ꯌꯦꯡꯉꯤ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯤꯠꯆꯥꯟꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗꯦ꯫ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯏ, ꯑꯃꯨꯛꯁꯨ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯂꯨꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯒ ꯈꯨꯠ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯆꯅꯨꯁꯨ ꯄꯨꯜꯂꯤꯕ ꯈꯨꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯡꯉꯝꯕꯒꯤ ꯅꯥꯔꯛꯇ ꯄꯨꯜꯂꯝꯕ ꯁꯒꯣꯜ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯃꯤꯟꯅꯔꯛꯏ꯫ ꯂꯝꯕꯤꯗ ꯀꯩꯁꯥꯜ ꯆꯅꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯎꯡꯗꯨꯅ ꯆꯠꯄꯗꯨ ꯎꯕꯗ ꯂꯥꯡꯉꯝꯕꯅ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯦ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯈꯜꯂꯤꯅꯦ꯫ ꯀꯩ ꯈꯜꯂꯤꯅꯣ? ꯏꯁ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯑꯦ, ꯈꯪꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯗꯦ꯫ ꯆꯤꯡꯊꯣꯡ ꯌꯧꯔꯦ, ꯁꯤꯗꯒꯤꯗꯤ ꯅꯪ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯥ? ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ꯫ ꯑꯦ, ꯅꯇꯣꯝꯇ ꯆꯤꯡ ꯃꯊꯛ ꯇꯥꯅ ꯑꯃꯨꯛ ꯀꯥꯗꯣꯏꯔꯥ? ꯂꯝꯖꯥ ꯑꯣꯏꯕ ꯄꯨꯟꯁꯤꯅꯤ, ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯏꯅꯤꯡꯇꯝꯅ ꯂꯩꯕꯗ ꯀꯅꯥꯅ ꯁꯦꯟꯅꯕꯤꯗꯣꯏꯅꯣ? ꯇꯟꯖꯥꯗꯨꯗ ꯃꯊꯪ ꯈꯟꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯂꯥꯟꯃꯤꯁꯤꯡ ꯃꯩꯔꯥ ꯄꯥꯏꯔꯒ ꯂꯥꯡꯉꯝꯕꯅ ꯀꯥꯈꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯑꯍꯤꯡꯗꯨꯗ ꯀꯥꯗꯨꯅ ꯊꯤꯔꯨꯅꯕ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯡꯉꯝꯕꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯅꯪ ꯑꯩꯒꯤ ꯁꯒꯣꯜꯁꯦ ꯄꯨꯈ꯭ꯔꯣ, ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯆꯠꯈ꯭ꯔꯒꯦ꯫ ꯁꯦ, ꯑꯩ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯀꯦ, ꯅꯪ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯃꯨꯀꯣ꯫ ꯀꯩꯁꯥꯜ ꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯏ, ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯎꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯥꯡꯉꯝꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯀꯩꯁꯥꯜ ꯆꯅꯨꯁꯨ ꯁꯒꯣꯜꯗꯨ ꯇꯣꯡꯂꯒ ꯃꯥꯒꯤ ꯁꯨꯔꯨꯡ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨ ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯀꯥ ꯑꯃꯗ ꯅꯤꯡꯊꯧꯅ ꯃꯊꯪ ꯈꯟꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯔꯥꯡ ꯃꯊꯪ ꯈꯟꯕꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎꯖꯦꯜꯕꯨ ꯇꯥꯖꯅꯕ ꯃꯆꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯊꯪ ꯈꯟꯕ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯁꯅꯥ ꯐꯤꯖꯦꯠ ꯊꯣꯡꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯏ꯫ ꯂꯥꯡꯉꯝꯕꯅ
ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯐꯝꯃꯨ, ꯏꯄꯥꯗ ꯅꯪꯅ ꯉꯔꯥꯡ ꯊꯦꯡꯅꯔꯛꯈꯤꯕ ꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯇꯝꯃꯨ꯫ ꯂꯥꯡꯉꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯅꯥꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯕ ꯋꯥꯔꯤꯅꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯄꯥꯗ ꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯄꯥꯁꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯂꯥꯂꯣꯡ ꯑꯃꯨꯛ ꯁꯤꯜꯂꯛꯀꯅꯤ? ꯋꯥꯈꯜ ꯈꯟꯗꯨꯅ ꯎꯡꯗꯨꯅ ꯂꯩꯕꯗꯨꯗ ꯅꯤꯡꯊꯧꯅ ꯂꯥꯡꯇꯛꯅꯅ ꯍꯪꯂꯛꯏ, ꯃꯊꯪ ꯈꯟꯕ ꯀꯔꯤ ꯊꯦꯡꯅꯔꯛꯄꯒꯦ? ꯅꯍꯥꯛꯅ ꯉꯔꯥꯡ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯠꯂꯨꯕꯗꯣ ꯏꯄꯥꯗ ꯇꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫